ngasi oiba tongan tongan ba pes kharagi posting collection tawdringagi mangoinana nungtil pawse ki chipong ama oiriba pawning khol dagi lakhot chadaga thamjagi ing 1980 dagi ngasi phawba malem ki miyam pumbana black law ni hainariba the Armed Forces Special Power Act 1958 asi manipur pumbadagi lokthokadabani haiba apunba mahiroi lup taruki wafamna ahan boy ni miyam nakadol tamjagi amadi video sibu meng tabiri ba punamakpu loktak mapaw updates ki mekaidagi taramna ok chabaga loinana ikai khumna butchari disturb area ni haina थोक्रबा मफमदा मियामगी इहौ नमथनबगी दमक इंडियागी पार्लियामेंट संगतचबा लानमिसिंगदा वारेंट इशू तौदना मियोय अमा हेक्तबु फाबा पुनबा फुबा कापा हाटपा ओटनैबा अमदी थीबा हुंबगी अहेनबा थौना पीबा एक अमा ओइरिबा अस्पा 1958 असि मणिपुरदा ngasi फावबा चाही लिसांग सेपना थमजिनदुना लाकली हाइना अपुनबा महिरोय लुप तरुक MSF देसाम KSA सुक एम्स अमदी अतोप महिरोय लुप अमागी प्रेसिडेंट सिंगदा पुन्ना खुयेक पीदुना थोकपा चेरोल अमना फोंदोरकली चेरोल अदुना मखाताना हाई मियामगी मयोक्ता लैबा अमसुंग मियोय अमगी हकपु नमथरिबा एक असि मखाताना चटनाहंदुना लाकपा खक नत्तना यूनियन होम मिनिस्टरना 2024 नवेंबर की चैचत तरागा मरीदा चिरोल थोक्तुना अस्पा 1958 चटनादना लेरकलिबा पुलिस स्टेशन तरामपन असigi manungda चल्लिबा सेकमाई लमसांग लमलाई जिरिबाम लेमखोंग अमदी मोइरांग हाइरिबा पुलिस स्टेशन तरुक असि अमुक हन्ना अस्पा 1958 एक असि थमजिलकपा हाइबसे मियामगी मयोक्तनी ing 2004 da ahanbo oina police station tarukna konba mafam singdagi ek asi lokthokki madugi matung kumja 2022 gi April anida police station mapan singdagi ek asi lokthokki bagal loinana police station taraga mangadagi aspa asi lokthokki bani madugi matungda 2023 gi March kunga mangada makhata na police station marina konba mafam singdagi aspa lokthokle haina lokthokki masiga tharaga manipur gi oina ek asi chanadana lerakkiba police station punna taraga mapanni ningsingba yai haukiba September gi kunga taruk 2024 da manipur lengaki home department da हाइरिबा पुलिस स्टेशन तरागा मपन असि नत्तना मखाताना अतै मफम सिंगदा डिस्टर्ब एरिया गी स्टेट्स असि अक्टोबर अमा 2024 दगी हौरदुना था तरुक संगदोकले हाइखि अदुमकपु अस्पा 1958 की सेक्शन 3 की मकादा स्टेना एक असिना कॉन्सिनड्रे हाइना लाउथोक्रबा पुलिस स्टेशन तरागा मपन अदुबु नमतलगा सेंटर ना सही असिमकी नवेंबर तरागा मरी 2024 दा लाउथोक्रबा पुलिस स्टेशन तरागा मपन दगी स्टेशन तरुकना कोन मफम सिंग अमुक हन्ना डिस्टर्ब एरिया ओइरि हाइदुना लाउथोरखिबनि मलेम द सुना द्रबामदी तमथीरबा एक असि हौजिक फावबा मणिपुरदा चनरी ngasi फावबा लेंगाक असिना फना लमदम असिदगी मुथतनबा होनद्री इंडिया की अरोनबा थौसिलमगी मखादा मणिपुर यावना अवांग नोंपोक लमदमदा थमजिनदुना मफम सिंगदा लैरिबा मिचम मियामगी हिंबगी हक्ता सिंगनदुना लागली महिरोय सिंगी अपुनबा लुप अमा ओइरिबा अपुनबा महिरोय लुप तरुकना मियामगी अचुम्बा इहौ नमथनबगी दमक मणिपुरदा थमजिलकलिबा अस्पागी एक असि लेंगाकना लमदम असिगी लेंगाकना लमदम असिदगी पुमलो लोथोकदबनी हाइना थोकलिबा इरांग असिबु लोइसिनबगी अकनबा वरेप लौबगी महुत्ता इंडिया लेंगाकना संगतपा खुलाई पाइबसिंगना मे 2023 दगी हौदुना आंगांग अहल नुपी नुपा खाइदना तमचिबा मिहातसिंग हाटखरे लमदम असिबु लोइलमगी खुबा मनुंगदा ओट नाइदुना सननिंगबा मओंगदा सनबगी मओंग मचत अमा ओइना चटलिबा चही असिगी मार्च की चैचत कुंथ्रादा मिनिस्ट्री ऑफ होम अफेयर्स ना थोकपा चिरोलगी मतुंग इन्ना पुलिस स्टेशन तरागुमदय खकनत्तना मणिपुर कचिन कोया सिन थुंगना एप्रिल अमा 2025 तगी था तरुक फावबा डिस्टर्ब एरियास ने हाइना लाउथोक्तुना नमदुना चनहली हाइना अपुनबा महिरोय लुप तरुक की मकैदगी थोकपा चिरोलदुना मखा तारकली मखा सतरकपदा नुंथिल पावसी की चिपोंग अमा ओइरिबा कांगला पावदगी लखोट चरगा थमजगे रेबिस लाइना असि वायरल डिजीज ओइबना वैक्सीन मतम चाना तहौबगी तंगाई फदबा लै हाइबा डॉक्टर प्रिंस की वफम थमजगे रेबिस लाइना ना नाबु हुई नत्रगा मसिगा मरी लेनाबा इमरजेंसी केसिंग लैरबदी वेटरनरी डिपार्टमेंट की हेल्पलाइन नंबर 1962 दा पाव पिबियु हाइना MBU 4 की वेटरनरी ऑफिसर डॉक्टर प्रिंस ngathemna phongdorokli wangkhai kaitel asangbi da leiba naharol sintha kanglumna sinduna ngasi wangkhai kaitel asangbi multipurpose hall da pangthokpa नोंमगी ओइबा एंटी रेबिस वैक्सीनेशन कैंप ता वफम असि फोंदोलदुना मांगना मखाताना हाई रेबिस हाइरिबा लैना असि वायरल डिजीज ओइबना वैक्सीनेशन मतम चाना तहौबगी तंगाई फदबा लै लैना असि रेबिस नाराबा हुई नत्रगा हौदोंना चिकपा नत्रगा खोटपदगी ओइबदा संदोरपनि लैना असि संदोरक्तनबा ख्वाइदगी मरु ओइबा मसुंग आहान मखोंथांगदि युम-युमदा लैनरिबा हुई हौदोंसिंग मतम चाना वैक्सीन कापथोकपनि करिगुम्बा रेबिस नारंबा याइ हाइना चिंगनबा हुई हौदोंसिंगना चिकखिबा नत्रगा खोटखिबा यावरबदी
mafam aduda ising amasung sapona ningthina chamthoklaba matungda manak nakpa ana layeng sangda chattuna hidak kapthokadabani Naharol Sintha kanglupna sinduna ngasi pangthokliba asigumba anti-rabies vaccination camp singda miyamna saruk yabaga loinana yumda loiba hui amadi hongdongseng matam chana hidak kapthokpi laina asigi matangda khangdriba singdasu miyamna awareness pibada mateng pangbiyu haiki ngasigi camp aduda hui amadi hongdong chanirom hidak kapthokki hairi Pausi asigi makhatana Manipur wathoki waroisin puraknabagi mapangal India government ki khutta lai haiba wafam thamjagi Manipur wathoki waroisin puraknabagi matangda central government ki mekaidagi muknariba mitai amasung kuki anigi marakta wari sananabagi thorang lokholakliba asi tafam thokpra adubu ahanba wari sanakiba aduda nakal anigi marakta muknaba amadi angam tanabagi mami takhidaba adu makhatana wari sanabada nakal animakki mekaidagi tangdu leitaba puraknabagi mekaida humang chausinabagi maram oirakani thaja Yarigumba wari sanabagi khongthang asida kuki-shingi mekaidagi Manipurgi apunbagi saktam thugairaga makoigi oiba tokhaiba lebak ama semgani haibagi Phireptagi handoktraba amadi Yellomi lamgi mapu oiribasingi mekaidagi apunbagi saktam karigumba hiram amatada kaiba Piroi haibagi Phireptagi khongpham handokpa leitrabadi wari sanabagi kanaba leiroi wathok amagi warisin puraknaba honabada nakal anigi marakta khongpham khara handoknaba changi loinana achumba wayelna muknariba anigi warisin puraknaba honabagi amatta ngairaba pambaidi achumba amasung aranbana kanano haibadu khanglaba matamda wayelgi aroiba purakpa ngamgani Miraibak macha lamyan tuhenba singna lebak asida logi wangmada jangsilaktuna lebaki matakta landaduna Apunbagi saktam tugainaba honarakpadagi oirakliba wathoki waroisin puraknabagi wayeldi lebak tugainaba landarakkiba lamhen tuhenbasing adu ngakpiba yadraba maralgi matungina logi cherakpibam toi thokliba wathok ase illegal migrant chin kuki jogi khulai paibasingna lebaki matakta landaduna Yellomi meitaisingi maphamda paktak mihat chathaba Yungkai mai thaduna war crime chathariba asigi matakta military trackdown chathabagi mahut wari sanabagi khongthang lokholakliba asimakna achumba wel purakpa ngamgani thajade apunbagi saktam ngakliba Yellomi singi mekaidagi wathoki warisin puraknaba honabada ayaba lai adubu landarakkiba singi mekaidagi makhogi pandam apunbagi saktam machet tana thugaibagi khongphamdagi handokloi haiba asidagi khongpham handoktaba tarabadi wari sanabagi warisin purakpa ngamloi haibasi achumba wafamni warisin puraknaba honabada lamdam asigi ariba kukini hairibasingna nauna changlakpa kukini haijabasing kundabagi ayaba pidaba kundasin krabasing adu masa masagi maramdamda halankhiba popi thaba drug lalonba tokpa separate administration gi khongthangdagi handokpa NRC sananba NRC chanahanaba honabada ayatpa pidaba miyamna chathok chasin tawbada athingba pidaba haibana chingbasing asi yarabadi mahusagi pibamda tangdu leitana inaba ngamgani logi wangmada mapandagi changlakhiba chin kuki jogi khulai paibasinga India government ka nongmai maru amatta kapnatana suspension of operation su sign tawnaba handokpa Landarakibasingbu military paramilitary singna ngak senduna landahanbagi thabak sing chattabagi thong asi central government handohanba tarabadi wathok asigi warisin porakpada achobu mateng oigani India government na Manipur bu India gi maru oiba state singi manungda amani haina lawba amadi Manipur gi apunbagi saktam da singna rakpa khudimak India gi apunba saktam da singna bani haina hakchina lawba ngamlabadi state asi matam punumakta tangdu leitaba oigani Immigrant migrant lamyan tuhenba singna Manipur gi apunbagi saktam thugaina balandarakkiba chahi ani mapung phajilaklaba India lengakna laksinba ngamdabadagi wari sanaraga warisin purakani hairiba asigi nunggi aronba agenda ama leibadagira haiba wahang lakliba asi karidagi oirakkibano haiba tarbadi lebak thugaina naba landarakkiba singda hena lumna lawba manba thawong singdagi oirakkibani miyamgi maphamda leiriba chingnaba sing kohananaba amadi apunbagi saktam ngakna thamnabagi damak India government na Laurakpa warep aduna miyamgi chingnaba konba ngamgani hairi lebak ki apunba saktam thugainaba war crime chathariba singa wari sanaraga warisin puraknaba hotnaba thorang chumi haina lawgadra lali haina lawgadra haibu wahang hangli Maka satrakpada National Highway 2 amadi National Highway 37 na pochai puduna lakpa gari Imphal da thunglari hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba pochai puduna lakpa gari sahunga taraga nipan amadi chaniga yankhai hairiba lambi asida apanba yaudana pusilakre makatana pochai pusilakpada kudongthiba thoktanabagi damak singningai oiba mafamsingda security force na akanba section tarang lakotki Manipur district punamakta pamdaba thodok thoktanabagi damak sing amasung tamda puna checkpoint Chamaga Taramatoi hangduna achat awong sing sek tawbagi thabak satakre haina Manipur Police Control Room na tadorokpa chirola banakanga nagli